Manipur top channel dagi maru eba pausing myam update pizaraki myam loi phukta minasi Manipur da changlakpa miyoi ahum su positive oire senai dagi train tonglakpa miyoi ahum lehau horakpa dagi Jiribam district hospital da thamkhrei senai dagi train tongduna lakhiba miyoi ama amasum Delhi dagi train tonglakhiba miyoi ani nauna positive oiba dagi Manipur gi COVID-19 gi apunba case 18 yokhre adubo Mumbai da layengba chatluba more dagi mama macha ani do negative oiduna ngasi miyum da halan khiba dagi phagalakpa miyoi mari sure amasung active case na 15 yore nauna miyoi ahum positive oibada yauriba senai digi lakhiba miyoi adu ngarang numidang athengbada BRDL rims ta pangthokiba test ki result da khanglakibane adubo mark positive oire haibaduri ngasi ayukung 13 tarakpada mari lenaba authority na lakthorakibane miyoi adu sai 13 shure usiwa awang lakai digini haidi miyoi asi haukiba me 10 dagi senai thadorakiba miyoi lising amaga marfuga mathoi tongba train adu da tonglakibani loinana Jiribam na me 10 ga humdoi da thonglakibane mak prabapti college mang imphal da hangdokpa quarantine center da me 10 ga mari digi quarantine tawraga leirakibane maka naksinana loina roba miyoi 19 di test tawbada negative oiki hairi COVID-19 positive oiraba miyoi asi rims da leiba covid water thamkibaga loinana mahak makha tabat leng sathaba hokhrei maka loinana masing contact tracing sathaba hore haina lenga ki COVID-19 command control room dagi health department ki additional director Dr. K Susikumar mangang khujek piduna thadorokpa serul amana hairi positive oiraba atopa miyoi ani aduna hokiba me 10 ga mangada tokhai bus ani da tongduna Delhi dagi tholakhiba kangbu adugi marakta yawbane amana masagi sai 13 rom surei Thobal district ki manungda leiba khangabok tagine atopa miyoi amaduna masagi sai 10 ga mapanrom surei Thobal district ki sanga yumpham dagine makhoi anima rims ki BRDL da test tawbada positive oirakibane maramasida ani suba tangak ki oina senai digi train tongduna lakhiba miyoi lising maga sangwa ga humpuga taret asi Jiribam da thunglare hairiba train adu da tonglakpa matai manau amasum masa ama yauna makhoi ahum leihau hauraga lakpa maramna Jiribam district hospital da observation tawduna ngasi ahing sima thamli hayeng tokhaiba gari amada makhoi ahum imphal la tharakadori makhoi ahum ngasi numidang dadi leihau hanthakre hairi tabada nungaitaba paw amana Jiribam na ngasi thungladiba train adu da tonglakpa passenger nipan makhoi ga kapuna leminaramba miyoi ama senai da COVID-19 positive oibadagi makhoi ga course amata da tongminarakpa miyoi humdraga manga tokhaiba bus ahumda tonghalaga imphal gi damak Jiribam thadokhrei senai da positive oiriba miyoi adu train tonglamdai da masa nungairaktabadagi leihauba Manipuri masa amane makhoi asanba yum ama wire ga puna leminabani hairi train adu da Jiribam da thunglaraba matungda senai da positive oiraga leihoriba miyoi adu ga puna leminaramba miyoi sing aduna thamoi sengna wari iduli thorakpaga loinena makhoi gi course adugi damak tokhaiba bus sinbinaba haijarakpadagi miyoi humdraga manga adu bus ahumda imphal puthorakibane miyoi humdraga manga adu tongan ba district ki miyoi sing hairi Jiribam da thunglakhiba train adu da tonglakhiba sing manungda ukhul district ki miyoi saniga maudraga tare Tengnopal district amadi Sandal district ki miyoi 18 Kamjong district ki miyoi humpuga mari Chuchampur district ki miyoi samaga yankhaiga nithu Imphal East district ki miyoi samaga ama Kangpokpi dagi miyoi yankhaiga mari Senapati district ki miyoi saniga humpuga mapan Tamenglong district ki miyoi samaga kunga mari Kamjong district ki miyoi kuntra Thobal district ki miyoi yankhaiga taru Bisnupur district ki miyoi samaga mari None district ki miyoi yankhaiga taru Imphal West district ki miyoi samaga humdraga nipan amade Jiribam district ki miyoi kuntraga taru yauri haina pausna makha tari marak asida hayeng ayuk pung mapanom tabada Pune dagi tholakpa train ama Jiribam railway station da thunglaragani punama asigi mathakta tha asigi 15 dagi hauna leba asigi manungda paibe aeroplane sing mathau tawragadabana state asida mapan lamdagi Manipur masasing pusilakpagi masing khangwang khalakadori yamlaba miyam asi quarantine tawraga thamnanaba mafam leitabagi awaba yamna sawna mayoknarakpa yabagi oithokpa lei haina pausna makha tari atopa maruiba paw manamu cyber crime de report tawkhrei additional SPN AB Thonauza Brindana mahaki Facebook post judicial institution gi izat sokpa amadi mingcha thianba yaba wafam kya thagalakpa ga mari leinana ain gi oiba action lokhat pinaba all Manipur Judicial Officer Association SP cyber crime de wakat khrei association asigi general secretary Yangkhom Somorjit na sahi tawduna thakiba wakat aduna hai TS Brindana mahaki Facebook post judicial institution sing mamichet amadi izat sokpa yaba wafam kya ama thagalakpa amadi post adu da comment piragliba sing aduna hena amung michet thian ba yaba wafam kya yauri hiramasigi matang ngasi association asigi oiba emergency mifam ama pangthoktuna asigumba thawong asibu awangpa thakta yaningdaba phungdokhi maram aduna hiramasigi matang da ain gi oiba action lokhatuna additional SPSAB Thonozam Brindagi Facebook account adu block freeze tobio masiga loinana post asibu follow tawduna ka henba wafam kya phungdok liba singbusu IT Act amadi mari leinaba ain gi makhada chapchaba action lobiyu haidi
अतोप मरुब पाव मनमु यामनसु नोकनिंगबा पाव अमसु ओइरिबा कमांडो दगी सुपारी अमसुम चुरुप फारे ट्रक पुसलकपा क्वामना पोलांग मौद्रा फुमजिनख्रे मोरे दगी इम्फाल तमना थोकिबा स्पेशल कमांडो टीम अमदगी ngasi अयुक पुंग 8 रोम ताबदा लुपा लाख 15 रोमगी ओइगदबा क्वा सुपारी चुरुप विन सिंगबा पोलमसिंग तेनोपाल पुलिस अमदि तरागनि पंसुबा असम राइफल्स ना फारे प्रेसना फंगवा पावदा ngasi अयुक मोरे दगी गाड़ी मरी द इम्फाल तमना थोकिबा मणिपुर पुलिस की स्पेशल कमांडो टीम अमन इम्फाल मोरे लंबीगी बोंगयांग खुल मनाक्ता टेक्नोपॉल पुलिस अमदी तरागनि पांसुबा असम राइफल्स की अपुनबा टीमना खामलगा चेक तौबदा लोना थिंग्रबा पोलमसिंग अदु पुरंबा थेंगनबदगी फाखिबने हाइरि फारबा पोलमसिंग अदुदि लुपा लिसिंग मार्फुगा निथोइगा सनिपानगी ओइगदबा क्वा सुपारी केजी सामगा कुंथ्रागा निपान लुपा लाख तरागा निथोइगा लिसिंग मौदा तरेका सत्रेका ओइगदबा सुरुप विन पैकेज लिसिंग तरागा निथोइगा समापनगा हुमद्रागा तरेत लुपा लिसिंग यांखै तरुक सनिगा यांखैगी ओइगदबा गोजिला कांग हिदाक पैकेज लिसिंग मगा सनिपानगा हुमद्रागा मंगा लुपा लिसिंग मौदा तरेका संवागी ओइगदबा योंगचाक मारू केजी सामगा यांखै अमदि लुपा लिसिंग अमगा सत्रुका यांखैगी ओइगदबा सुनु केजी यांखैगा मंगानी फारबा पोलमसिंग अदु टेक्नोपॉल पुलिस सिन्नबगा लोइना केस अमा लखोले हाइरि अमरोमदा इम्फाल जिरी लंबीगी कोटलेंगी मफम अमदा क्वामना पुरक ट्रक अमदगी इंडिजिनस पीपल एसोसिएशन ऑफ कंगलाइपा इपाक अमदी कंगलाइपा स्टूडेंट एसोसिएशन KSA ना क्वामना पोलांग मौद्रा फगलबा मतुंगदा मंगनख्रे हिरमसगी मतांगना KSA अमदी इपाक ना थदोरकपा सिरोल अमना हाय ngarang numidang pung maparom tabada kaknaba pawma phangbadagi new kaithel manbi police ka loinena kwamana sing adu phakat pangam kibene kwamana puramba truck adugi number MN01G 9159 ne Pagalaba kwamana sing adu ngasi nungtil pung anirom tabada new kaithel manbi PS ki ahangom mafam amada phumjin khrei kwamana phumjin bagi thabak thoromda mateng pangkiba KSO Molten Block amadi Kotland Khunja sing amadi New Kaithel manbigi police singbu ipak amadi KSA gi maikedi ki thakat phungdorakli serol aduna makha tanai kwamana puramliba gari adu Rajiv Kapoor amadi transport ki thabak tawriba lamdeng bazar dagi Pratap numit humni gi manungda ipak amadi KSA da wakal taminana ba changjarakadabani loinana National Highway sing da makha tan ipak amadi KSA na nisagi polam pusilakpa thingnaba akan mamieng changlagane lainga amadi mari leinaba department na su hiram asida kupna mieng changbiyu hairakli अतोपा मरुइबा पाव मनम गाड़ी हुरानब होटनरम अनि लेकाइना फारग पुलिस ता सिनख्रे खामदुना थम गाड़ी हुरानब होटनबद चेनबनि हाइबा नुपा अनि लेकाइ मियामना फारब मतुंग पुलिस ता सिनख्रे थाउदो असि इम्फाल ईस्ट डिस्ट्रिक्ट की इरिलबुंग पुलिस स्टेशन की मनुंग चनबा खोंगमान जोन मरी दा थोखिबने थाउदो अदुद चेनबनि हाइबा मियु अनि अदु कैराउदगी एमडी सनातु अमसुम एमडी अयुब कौइ हाइरि थाउदो थोफमदगी पाउसी असिना फंगबा पाउदा थाउदो असि ngasi नुमिदांग पुंग मंगा मखाइरोम ताबा मतमना थोखिबनि लानाइ केबल सिनेल अमगी लाइन में लाइन सेम लापद लंबी गाड़ी खामदुना लाइन सेमनब पोचे लखोकबा चटलिंगै सैरक्ता मियो अनि असिना गाड़ी दु हुरानब होटनरिङैदा लेकाइ मियामना फाखिबनि हाइरि थाउदो असिदा सिनरिबे मियो अनि अदु लेकाइ मियामना वरकलबा मतुंग इरिलबुंग पुलिस ता सिनख्रै थाउदो असिगी मतांगना इरिलबुंग पुलिस ना केस अमसु लखतख्रै हाइरि अतोपा मरुइबा पाव मनमु यामनसु नुंगाइतबा पाव मनि मियोइबगी मिनुंगसि येंगबिदुना मतेंग पांगबियु सलिबा थासगी 19 गी नुमित युंगमा मतुंग पुंग 3 मखाइरोम तारकपदा कैसांपत जंक्शन ट्रैफिक पॉइंट मयादा अल्टो अमदि बोलेरो अमगा एक्सीडेंट थोकिबा अदुदा अल्टो कार अदुबु थरोकिबा थांग केंद्रगी मनुंग सन्ना लेबा कैरेन बिखो मवांग लेकाइदगी ओइनाम ब्रोजन अपोकपो ओइनाम असौबा हौजिकना राजमेडी सिटी दा अरुब फिबमदा लेकनदुना लैरिबा असि ngasi फावबा एक्सीडेंट थोकिबा नुमित अदुदगी बोलेरो अदुबु थरोकपा मणिपुर पुलिस की बिजनेस डिपार्टमेंट द एडिशनल SP ओइना लैरिबा मियो अमना करिगुमो वाफम अमता हंगलमदना ngasi फावबा तुमिना लैखिबसि तसेंगना लेबक थीबनि हाइदुना सोगलबा ब्रोजेन गी लोइनबी ओ चावबा देबीना फुंदोरक्ले कैरे फाबी ममांग लेकाइदा लैबा ब्रोजेन गी युमदा पांथोकपा मिफम अमदा चावबना मखा तारदुना असुम रान वाफम असि थोइना तुंगाना थमलगा लाइरबी इमुंग चा होटल तौदुना इमुंग पुबा ओइबन ऑपरेशन तौबा लोइरबा मतुंग हौजिक फावबदा ई बोतल 12 हेना कापली मसा वखल तादना लैबना मखा ताना लैंग सथगदबा असिगी येंगबिदुना मियेंग संगहनिंगबगी अपांबा फुंदोरखे अदुगा वीडियो से लुसिलकपो ओइना मरुइबा कंटेंट मसांग हतंग मयामना मरक थना हपचरमगे mahairoidagi phi tangkhai lawraga ozada tolop tangkhai piba yahanbiu haina su association kanguna phungdoragli aduga mayam video se matang sai lo sinjarage aduga mayam nungsibiduna video se da comment pibirakpa matamda communal oiba irang sakatpa yaba mona comment pibirakano hujik matam se yam lurabani na mayam aduga laina tina su yamna kansilaklabani na mayam su yumdagi mapan thokpidana laina tina si changdana bagi tabangta mayam su labiu si haraga matang sai lo sinjarage and thank you.